अहानबदा मरोई बपाव सूचना लेरिबा कुकी मिलिटेंट सिंगना यूनियन होम मिनिस्टर अमित शाह बु थवई बिद्रे हाइना आरपीआर ट्रवाली की नेशनल सेक्रेटरी महेश्वर थौनावजमना फोंदोखरे मणिपुर लेंगाकना चथरिबा वार ऑन ड्रग्स कैंपेन यूनियन होम मिनिस्टर अमित शाह ना वाहनथोक लेहंद्री अमदी इम्फाल ईस्ट इम्फाल वेस्ट अमसुंग बिष्णुपुर की ngasi नुमिदांग वायरम पुंग मंगा फाउबा कर्फ्यू कोमथोखरे खुरुमजरी ELITETV की मणिपुर पाव मिट ताबरी पुनमपुर Rishikesh Naorem na taram nokchari मियान मपुंग एबा इपाव पिजुंग मांगोइना COVID-19 गमरि लेना लेंगाना पिरिबा SOP सिंगा चपिना बखंगनजरी मियान मतम बुमदा मार्क्स पिबा खुदसा सेंगना हमदो पिबा मदि मी अमगा अमगा मरक्ता फिट तरुक लामना लेबिना बखंगनजरी मसिदा सुनतना COVID-19 के वैक्सीन सिंग मतम चाना काथोपिदुना लाइचर असिबो लांथेंगनाबदा दोम सु थौदांग लबियो हाइना ELITETV की मार्केट की मियामदा अपील तौजरी हौजिंग मपुंग एबा पाव मियामदा संदोक न पिजरी इंडिया गवर्नमेंट की मखादा सूचना दुन लेरिबा कुकी मिलिटेंट सिंगना यूनियन होम मिनिस्टर अमित शाह बु थवोइदि हाइबा थबक न ताकले हाइना आरपीआई की नेशनल सेक्रेटरी महेश्वर थौनावजमना फोंदोखरे वफम असी हौजिक लमदम असिदा थोलिबा इरांग असिगे मतंगदा कैसामपाता लेबा महाकी युमदा पांगथोखिबा पावमी सिंग उनबा अमदा फोंदोखिबने मागना मखा ताना फोंदोखिबदा लमदम असिदा थोलिबा इरांग असी अमित शाह मसा लाक्तुना तोंगान तोंगान मफम कयादा चतुना येंगसनखि येंगसिलबा मतुंग सुदा लेरिबा कुकी मिलिटेंट सिंगी सुगी रूल थुगाइदुना थबक तरोबदी मखोइगी मथक्ता अकनबा एक्शन लौखटकनी हाइबा वफम फोंदोलमखि अदुमकपु ngasi फाउबा कुकी मिलिटेंट सिंगी तोंगान तोंगान मफम कयादा खुद थोकनबा लेप्री मरम असिना सुदा लेरिबा कुकी मिलिटेंट सिंगना अमित शाह बु थवोइदि हाइबा मयेक सेंगना ताकले हाइना फोंदोखे नेशनल मीडिया दा अखोगी आर्मी चीफ अमसुंग CDS अनीना पीखिबा कमेंदा मणिपुर दा लेरुबा मतुंगदा मणिपुर दा लेरिबा सिचुएशन से खंगा मतुंगदा पिरकपा कमेंट हाइतारे अखोगी नेशनल मीडिया दा इट इज जस्ट ए प्राइमरीली क्लास बिटवीन द टू इथनिसिटीज ना हाइबिरकपा counter insurgency की part yaudे ना हाइबिरकपसी it may be the political statement ओरंबदी याय but सीगी statement दुना भारत ता लेरिबा मिपुंग प्रजा खुदिमक्ता लेरिबा militants की सिदा लेरिबा threat लेरिबा मणिपुर दंग नतना इंडिया पुनमक्ता nation दा लेरिबा entire nation दा लेरिबा threat से कोईगी इंडिया की लेरिबा प्रजा सिंग दा खंगनदबा से सिमतंग नुंगाइजदे तसेंगना हुजिक लेरिबा मणिपुर दा लाअंबा anyone bureaucratic officer ओरंबयाई political leaders ओरंबयाई लोइना खंगबनी सिदा militants involved तवी अतोप कंट्री दगी लापा terrorist सु involved तौरंबयाई हैबगी थाजबा लेरा अबनी अदुना सिगी असुक लुरबा कोईगी threat अमा ला आसिबौदा कुपशनदुना थंबा हैबसी तसेंगना कितंग नुंगाइजदे मरमदी हाइनबा लई तुम्बा मीदा हौदोकपदी लाई तुमदबा मीदा तुमजनबा मीदा हौदोकपदी यम लुई हन हाइबदो अदु सिगी फिबम सिदा चपमाना तारब्राना खल्ले मरमदी करिगिनो हाइबा मतमदा हुजिक यंगबियु ऑनरेबल होम मिनिस्टर ना अदुकी मतिक फजना अखोइगी सुगी लेरिबा एग्रीमेंट लेरिबा सिंगसे याम कनबा चेराक पिरगनी मागी बाउंड्री मागी एग्रीमेंट दु लेरिबा बाउंड्री लाइन दे हेंदोक पिरकनु अखोइगी लेरिबा बाउंस मैम हेंदोक पिरकनु हाइर फौदा ngarangsु अखोइगी पोंबिखोक फयेंग अदगिदी कांगचुकी एरिया दा ngasisu kadangban singda एरिया सिंगदा कामनब लेप्त्री मैथाब लेप्त्री सिना ताकपदी अखोइगी ऑनरेबल होम मिनिस्टर बु डिस्कार्ड तौदुना माना पिरमीबा माना हायरमीबा अपील तौरमीबा सिंग से डिस्कार्ड तौरगा अखोइगी उसित्रे माबु उसित्ते अखोइ चथागिगनी अखोइ लान हौगिगनी हाइदुना चथरलिबसि सिददुम नहानदगी होम मिनिस्टर लाक्त्रिंगाइदगी सुदुम तौदुना लाअबनी हौजिकसु मखा चना दुम चथरिबनेबा अदुना ताकपदी सिगी एक्शन से कनान लौदोरिबनो हु विल टेक द एक्शन बिकॉज
Army Chief nasu, CDS nasu, si class between the two initiatives and high later. Adudi, who will take the action? Ako'y nahagai thajarambadi, like we believe to the central government, kay sige po sa action lorakani, because this is not about the class of two communities. Si third and the fourth May the Tokiba incident to the side am thamkraga. Si pre-plan conspiracy ni pre-plan war ni. Amaromda lamdam asi yaifana ba lokhalakhiba war on drugs campaign asi Amit Shah na wahan tok lehentre tholi birang asida numit humni gi khongchata Amit Shah laktuna yengsilabasu mahakna hana thamkhibo wafam tholi birang asi Manipur High Court na thokhiba waro adunani haiba asi hongdaba asina tholi birang asi karino haiba masa khangtre masigi mathakta irang asi laksinaba achauba thodang loriba Manipur Police personnel da fawba Assam Rifles na uche thawoido mong kaya toriba si usinadana adum leigadoribra matang asi yoroklabadi hojik lemhoriba MLA yankhai amata oina punsinaduna achetpa firep lepa matam oire haina mahakna makhatana haiki Akoigi Manipur government na yana phasakraba akoigi phasakraba akoigi Manipur kanglai paksa kanabagi damakta akoigi war on drugs ana campaign ama chathagi base tasengna akoi honorable home minister na lak piramba statement duda akoigi adugi phasakraba se phajabam khangdana leihorabra haibase ai hangjaningi mayamda Manipur government masaba dasu hangjaningi karigino haiba matamda Manipur government aduk wana aduk phajana war on drugs campaign tawkhibado pirami statement haitare loima phajana rehab ki phanaba community ani mak sok tanaba wari ba mayam se help tawnaba rehab ki pot mayam semagasu judicial commission tawnaba silamagasu answer idum pitho me haiba tare karigino haiba matamda sigi irang si court na pirakpa judgment dugi ST yaningde haibdugi piraktugi matungina thokhiba irang ni haiba statement si mamang da su hai housing su Manipur da leira matung da chalam dai su hairam ba hai tare aduna takpadi aduk phajakraba war on drugs na puthokiba campaign do adugi phajabam thoktaba adu kem tak moi da khangdaba dawna tawre aduna takpadi hairibra hairaga tasan na dibra haiba pot ama leizai karigino hai matamda sigi irang si peace rally chatpaduda ai si blame game na chade peace rally chatpaduda peace rally di mafam khudi makka chatli chatla kanda kaidobagi cookie dominated areas ta only violence story bano haiba question se loimak leirabani adu taragadi adugi statement dudang piramba dudang di nungaijade because sigi irang horakhiba si ST gi demand gi natte haiba si mipum khudi makta khangnarabani adubu amuk hanjan hanjan panba haiba si akoi gi sentiment da soan ba comment oina thoe aduna yam nungaijade adui comment do adubu leirami ba pirami ba rehab mayam gi wadana ba tawrami ba haiba se simadi nungaijai Lamdam asida tholi birang asi Union Home Minister Amit Shah laktuna yengchilaba fawba suda leriba kuki militant singna sathariba thawong sing asida karigomba action amata lokhalamdaba asi matangda yaningdaba phongdoktuna Manipur da leriba transgender singna wakat mi fam mangasi famkhre kasampata leba kai samyung leka yumjaw lerimi community hall da pangthokiba wakat mi famata Go Big Indian Army and Assam Rifles we want people's freedom stop divide and rule policy we demand sustainable solution thaba play card kya paiki Mifamado Saro Yakibi Santa Kurina Fondo Kibada, Hoji Lamdam Asta Toliba Irang Asi, Mapalam de Chang Passing Asigi Oiba, Low Sem the Badagi Topani, Hoji Chocolaba Matamasida information game, Maru Oina Net Asini, Masida Tingzanduna Tamba, Hibasi, Laibak Tipani, Masigi Matata, Yum Makele Laitaduna, Mafam Kayada Sanga from Loduna Lady, Cherak Asida. Lalonba Singi, Poche, Mamal Kaya, Kahin, Hingalactuna, Yoliba Asi, Marile, never sing the young Sambio, have a wafum Kaya Fondoke. An bamong da yengak pamatamda nahan su Amit Shah na laaga shugi matang da ngangamdaba aduga shugi guidelines si ground rules si violate taw khraba group si da kari maramgi necessary action lokhatribano habse akhoi achobu wahangni ani subada India da refugee law laitribasi so akhoi diam nongnang ba phawi karigino haba matamda Manipur amasung tongan ba Manipur ga lonariba lamsing se loina mu yamna sensitive oi ba zone ni adu yam vulnerable oi because 98% of the borders se akhoi high state sing se 98% borders se China Bangladesh Burma siga share tawbalam ni aduna anytime matam amada hekta sugumba conflict se thokpa yabe illegal migrant ki issue lay adudagi di refugee mayam ki issue lay sigi mayam sigi policy program thamdan mogi settlement ki mogi designated came darkar oiba pot sing se thamambata dinga sigi lan se thomda biyai aduga ahum subada 31 days Hujikti digital Iragi matam si the information suppressed of the government si su yamna achoba soiba mane haizaningi kagino di hujiki matam da di
अखोगी के इंटरनेट से लाइफलाइन ओइरबनि मियोय के यामगिदि अदुना फॉर एग्जांपल हुजिकी कॉन्फ्लिक्ट सिदा फूड क्राइसिस लेरे इकोनॉमिक क्राइसिस लेरे कनागुंबना मपानदगी ह्यूमैनिटेरियन एड तौगे हाब तारजु इन्फॉर्मेशन एक्सेसिबिलिटी लेतबनिना तौब ngamde masisu adai state na yengsanbra habisu yengsande aduna marakta leiriba praja singdi ngauraga lei aduna adugi mathakta akhoigi chinjak singse maman yam henkalakpase lan sigi marakta business community singna business person singsina moina masagi sendong talaga praja singda otpa isingi awaba leiba maigi awaba leiba chinjaki awaba leiba su government na yamna phajana monitor tawrga yam stable oiba price amada thambasi su mathau tai na khanjai akoigi mot खावम लमखाई की ओइना लम लेब योम मतमदा लेकाय असी क्लब्स की मेंबर्स सिंगा ताना बिगतबनी करिगम वाफम असी थवोइदब मोंगदा लम लेब योम तरोनबदी लेकाय असी के मायोक तले हाइदबगा लौबगा लोइनना मदुदा थोलोप अफाफत के दाइदा मसाना पुगदबनी हाइना खावम लमखाई दलेबा अनोब इमा मंगागी सेक्रेटरी ना थादरोप जेरोल मन खंगलगली जेरोल सिना मखाताना हौखिबा मे कुमापंदा एम क्लब एसडीसी क्लब अमदी खावम लमखाई मेरा पाइबी खुसमनदुना पांगथोखिबा खना नेनबा अदुदा मितोप तलम लेबा योनबा मरुइना एग्रीकल्चर लैंड लम योनबदा अथिंग थमले हाइना वारेम नखरे हौखिबा तांक कयादा मफम असिदा लम लेबा योनबा मतमदा थोहनिंगदबा थौदो कया थोखी मसी मखा ताना थोक्तनबा लेकाय असिगी ओइना लम लेबा योनबा तव मतमदा लेकाय क्लब सिंग ताना बिगदबनी हाइना जेरोल असिना मखा ताना पलगले हौखिबा तारीख अहुमदगी नाकलनी दथोलिबा इरांग असिगा मरी लेना सुगुनु बजारदगी चंगसिलगा लेबा नाजरेत लंगसिंग अमदी आइस गामनोम हारिबा मफम असिदा मे 19 हौरपा इरांग असिदा लेखिद्रबा मियोइसिंग ngarang Assam Rifles amadi Manipur State Police Force da prajasingna akanba pressure pibadagi laktokpa ngamkhre laktoliba miyoising asi Nazaret dagi mari langsingdagi ani ais gamnomdagi ama lekhidaba miyoising asi nakal animaki amadi numit mangani surappaga loinana miyoising asi maina chakpa nongmaina pankiba kayasu yauri masina maram oidana kana kari furupno haiba chapchaba khangba ngamdri amaromda Lalo 5 village ke chingmai da kuki militant singni haiba chingnaba amadi bunker saduna leibagi mami uki amadi sugunu dagi chalaga leiba serau haiba mafam asida kuki chingna maite gi yomai thaba yaukiba ahal oirabi amage makok mai na chakibai khudam amasu fangle nakalamaromda kuki militant singna seasonaba khulai kya su state police force na matam khara dagi fangba ngamki Paugi maraktana atemba break amata punna lominasi Babina Diagnostics Manipur da ihan hanba oina ingsok lising amaga chamapal marifuhumdoi da linkhatki masina awang nongpok Bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pak na pangthokli wana honajaba miyoi bagi sebani khana angamba thakta laibak thiraba ana ayek nanglaba kayagi mating pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari Unit asida thamjariba matamgi darkar oirakpa equipment singdi 1.5 Tesla MRI, 128 slice CT scanner, mammography, DEXA scanner, digital X-ray, loinana hematology, clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers.
Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudong chaba du mapung fana pinabagi damak specialized oiraba team kaya semdona angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba hona duna ngasi fawbalak Career Solution amagi chap chana guidance thiba haibasi arriba dinate adubu ipurgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi khwaidagi chanaba sinfam adu mai pakna chatnanaba sem sagani aikhoigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Breaking matungda taram nokchari ngasi ayu kakching kaithel da miyamna achat au gari sing check tawda Hyundai i10 Grand Sports Car angabu machu amada purakpa chaknam haina thaba yungau half liter ge plastic bottle chahum amadi 1 liter ge bottle ani punna bottle chahum ga di fare yu purakpa miyoi sing adu miyamna matung tawdana ba warak watem duna wakhal ta halaba matung da thadok pikre hari faraba yu sing adu infalom dage laklaga kakching kaithel fauduna purakpada kakching kaithel da ahing nungthil naidana miyamna hojik thokliba irang asiga mari lenana achat au gari sing check tawda fabani hari faraba yu sing adu mafam adu da leramba nupi singna miyam mangda drain da haidokuna mahankrai Manipur da tangdu leita da fibam asida mayai ka ba chinjak sina duna thowaning da thawdu ama amuk sagatuna miyam gi ihawasi nakal amaromda amuk lana chakhiba yai maram asina Manipur da hojik tholiba misi mina kaya yaunarba irang maraksida mayai ka ba nisa yonba ma decision ba tobigano aikhoi puna ama toina hotna minaduna ihawasi achumba maikai da poroktuna ing tapalamdam ama ohenna ba hotna minasi haina kakching kaithel da ahing yarektuna Manipur miyam gi yafana ba asoba thodang loriba miyam da appeal tawrakle ngasi Imphal East, Imphal West amasung Bisnupur da numidang wairang pung mga fawba curfew komthokhe curfew komtholingai manungda kaithel kanakhe dukan sing thong hangnakhe curfew komtholingai matamda miyamna chana thaknaba potlam sing amadi nongmada changdaba yadraba potlam sing leinakhe ELITETV News Channel sigo ina miyamna email ko thangda ipau thabirak pamatamda email address info@elitetv.in da thabirak na bakhangan chari masida sunatan ELITETV da ipau phone bi oina phone number 9402890982 da ipau phaubirak na bakhangan chari miyamna su ELITETV gi YouTube channel Facebook page Instagram da Twitter so follow tobina bakhangan chari loisalapda maro iba pau amuka na bizari Susan aduna leiriba kuki militant singna Union Home Minister Amit Sahabu thawai bidre haina RPR Trawali gi National Secretary Maheshwar Thaunawjum na phongdokrai Manipur lengak na chathariba war on drugs campaign Union Home Minister Amit Sahana wanthok lehen kidrei Amadi Imphal East, Imphal West amasung Bisnupur gi ngasi numidang wairang pung mga fawba curfew komthokrai matang sida ELITETV ni sandok chaba nungthil pungani gi Manipuri Paulo sinjare mi jeng tabri puno pu amuka hanna khurum jare